India ki President ki Manipur Khongchat boycott tawi. President lakadaba numit ayuk pung amadigi total sadam lakthokle korkom. India ki President Draupadi Murmu na thasi ki taraga nithuida pangthokadoriba nupi lal ki thoramda saruk yagadori hairiba khongchat asi lamdam asida ingtappa chakotba puroknaba nati. Maki thausalam proxy war na kanglu masil nungsin handaduna kangkhong sairaba lamdam asibu hena pibam sokonduna makhoigi loilam mara chetnanaba marau leiba khongchatni maram aduna Draupadi Murmu gi Manipur khongchat asi korkom na condemn tawbadana tana boycott tawi loinana India gi President lakadawa numit asigi ayuk pung amadi gi horaga makha tana iramdam asida leiriba matam phaoba korkom na Manipur pumba total shutdown thuli athingba si maihaulang pok ana ai ana leng ising amasung asi ana gi thabak thoram sing di konsiloi haina Publicity Committee korkom na thadorakpa chirol aman hairi chirol asina makata na hairi bana handak September taraga humdoida India gi Prime Minister Narendra Modi na Manipur laklambadu higaiwa tawrambagi mahai kayam phanglabagi yengbu laklamani India lengak maru oina Gujarat masa Narendra Modi amasum Amit Shah ani gi thawin sinna ngasi Manipur sid maral sunglai leijadaba misam sahungi mayada hatopikre misam lising kya masagi poknapam lamdamaktada masagi yumda leijaba phangdri lambi lamjau lamhang tumang yarik moeli yumthong khuding sangduna sakni phini duna saidang ba ma oina punsilale hauju India gi President masamak laktuna asak pamay sida kanglup amasum political gi thaw haijin gadoribra Manipur gi apun basakna masi India na kaidongai da pamdi Manipur mia punsindana ba phuru kimingda lining gi mingda singsep thabadana tana asokpom phamda matam gi thum thaksinduna thamli asumna India na Manipur thukaina bohona basida pendra duna India masana atamna Manipur muthatna bohonari basi gi saruk am oina mamangai da puya mai thakiba adugumna golda bi India gi lanmina basta Manipur thabo wai muthali Furup amasum lining gi mingda Manipur gi lainga khaidokna bohonari aduga afaba saduna India gi President na senglaba nupi lal gi thorom saruk yagani haiduna laki hauki pasai English ngamaga samapan ga mari amasum English ngamaga samapan ga kunthra ga mapanda Manipur gi ima singna loi mapu British gi mayok ta thengnari ba nupi lal adumak lamdam sigi laimai digi loilam maru fuktatuna iramda Manipur ningtamba lengak lingna bani lal animak ningtambagi ikhau langlaba ima singna mai pakhi lal animak miyoibigi puwarida atang mani Manipur hauki pasai kya gi mamang gi pangthurak liba nupi lal ningsing thoramasida loilam maru fuktatuna iraibaki ningtamba hanjinaba ima singna masagi haksang digi angangwa ikeng sinthaduna mati kaisum sangi awaba khangduna sangsinkiba ihau adubu ningsingbani adubu handak India gi lusing purel oiriba President Draupadi Murmu na nupi lal gi thorom saruk yagani hairibasi asingbadi India gi President na nupi lal mangthokpa lakpani haina korkom na lawi maramaduna India gi President gi Manipur khongchat asi korkom na condemn tawbudana tana boycott tawi hairi MLA Yumnam Khemchand na litan sarai khongda hangba Kuki gi relief camp na satna wari sanakri haukiba sahi English singani ga kungo homdoi gi me ahumda thokiba kangluki irang matung ihan han boina singjamai kendra gi MLA Yumnam Khemchand na ngasi BJP gi maruoiba thaumi singaloina Imphal East gi litan sarai khongda hangba Kuki singi relief camp na satuna IDP singa wari sanakri loina lamda masida nungsi chandana amasum santi oina hingminana ba appeal tokre MLA Yumnam Khemchand gi khongchat adu BJP gi Vice President Thompson Hai Semresu yauna atai BJP ki maruiba thaumi kya saruk yakhi khongchat aduga mari leina MLA Khemchand na Kuki gi IDP sing aduga unadun wari sanakhibaduda Christmas festival lakpagi iroinana forgive and forget haiba wakhalun aduda lamda masida santi leinaba aikhoi puna hotnaminasi malemgi mafam khudimakta umkhatnaba haibasi adumak thoklibani maramaduna aikhoi khenaba kya sigi marakta puna nungsi chanana hingminana bohonasi atopa kul singda satok sintawbada amana amada ayat apan pina bohona roidabani matam sana ungkhatna raga lakpa sina aikhoi gi angang singi future da sauna setting hoyu naga doribani irang aduna maram oiraga singtam ani gi marakta tokhai khaidokna khrabasu tungda horakliba angang sing adugi aikhoi khandabi yaroi irang asina maram oiraga sakwa thorangi thabak singna su khomang saksina sangsin mangamdri maram aduna aikhoi masil gi marakta puna wakhal taminaduna sakwa thorangi lamda khomang saksin ba state ama oina bohona mina saiki
Khongchat adura saruk yakiba Naga community ki miwe amas oiriba mamangi assembly election kendra da BJP ki mirep oikiba BJP ki vice president Hobson Hai Simre na haikibda Kuki singi IDP singna lairiba mafam asida satuna wari watai sanaba MLA Khemchand mamang gi phauna duna lakpani Christmas festival me anakslak pagoroidana aikoi masil gi marakta nungsi sanaba masum puna hingminna bagi wakhalon adu da hana gi phibam da hanjinaba honaminasi ngasi gi khongthang asina ahobani ahoba ama haibedu lairabani soidana santi proper ngamgani haibigi thajabadu lai haiki ngasi gi interaction adu Kuki IDP singi makai gi phongdorakibada makhoi sohana gumna makhoi na lairamliba masagi mayung khul adu hanjinaba pamle sarkar gi makai gi su lairib irang asi athubadu luisinduna hana gumna khunda laita hanaba masum tung koina gi oina santi thamnabigi thabak sung pekhat haningbigi apama kyasu phongdoki loinana MLA Khemchand mafam adu laktuna makhoi wari watai sanakiba dugi damakta su thagat phongdoki banba yabadi haibi relief camp adu puna Kuki IDP puna changwaga manga leiribani Malem Thongam na Assam ki governor Manipur ki crisis ki matang na mating pang na bataksingkri Cycling for Manipur Peace Highway team the ing tapagi paujel puraduna Delhi de ki Manipur tamna cycle da khongsa lakiba transgender social activist Malem Thongam na ngasi ayuk pung 12 taba matamda Assam ki governor Lakshman Prasad Acharya da Manipur ki hausi oiriba crisis asigi matang na Assam government amasum state adu ki miyamna lamdam asida ing tapa hanjilangna ba hona bada pangbiya ba mating pangbiyu haina taksingkri Malem Thongam ki khongchat asiga mari leina Uttar Pradesh ki Chief Minister Yogi Adityanath yauna Bihar amasum West Bengal ki governor sing dasu Manipur amuhana ingta pa hanjina ba hona ba mating pangbina ba haijakhiba leirabani Malem Thongam hauji Guwahati digi Manipur bawanda leiduna district adugi tungan mafam kya mapung phana peace campaign chathari magi khongchat asi ngasi ga tharaga namit humfu ga taruk sukhibaga loinana tha asigi taraga threti Imphal ki Kangla da yorokna ba panam thamli haina Malem Thongam na pawmising da phongdoki amaramda Malem Thongam na Assam ki governor da pisin ki ba chirol adu da yauri pisingdi maru oina hauki ba sahi English ngani ga kungo humdu gi mi ahum de ki Manipur da tambangam da phibam amada wathok kya ama mayuk na tun lairi matam sang na irang mayuk na tun lakhiba sina maram oiraga miyoi kya sikri yum kya ma su tangoi onkhri loinana miyoi lising kya man state asigi tungan ba mafam sing da hangli relief camp sing sing jafam loduna lairi thokliba crisis asina maram oiduna lamdam asigi youth kya ra saithing mangli maru oina aikhoi gi mai masing tamba yauna makhoi gi career amasum tungi asa da sauna akai ba piri masigi mathakta Manipur gi miyam sana thaknabi gi awaba mayukna badana tana setmi lon gi oina waba kya amasum mayuknari maram aduna Assam government amadi Assam gi miyam na Manipur gi hausi oriba phiba masida solidarity amasum prayer yauna pangbiya ba mating sing bangbiyu Manipur si India ki saruk amani nakhoi gi support sing aduna Manipur santi lakna ba hona bada asobo mating oigani haibigi warol sing yauri Assembly gi Deputy Secretary accident siri ngaseyo angan mada lambi gi khudong tiba thangdok ta singjamai police station gi manungsan ba kyam gai pal Manipur Legislative Assembly gi Deputy Secretary L Robert lekana bangam dana lekidre thangdo asu gi matang accident thokli ba mafam adu gi press na phangwa paw man haribana ngaseyo angan ba laisil thaba matamna gari edu kan thorakpodigi median thomjinduna foot Samarum hena mathak makhawan ki thaudo dur ma na thaurakkiba Hyundai gi gari edu sauna akai tu nangmadana wa masasu accident duna lekana bangam ki dabani haidi Lanjena rubadigi khulda hanjilakhraba IDP sigi compassion manaba sanphamda temba yaroi athaupa Kangluki irang na maram oiraga lanjelaktuna sahi ani makha hena relief camp ni lairuraba matung Bisnupur district ki miyang makhada handakta Masagi khul hanjin khraba lai maram waroi singi khunja singi mang ta khraba yum sing nauna sanaba sarkar gi maikaidi gi compensation pibada manaba senpam amada tem thoklaga pibi sumloi IDP sing mayum da hanjinaba CM ki resettlement and rehabilitation committee gi miyoi singna field da kumduna ground survey tawduna makoi gi mayum maikai sanaba senpam sing pigadabani haina ko komi gi convener khuraijam athoguna phungdokri Handakta nauna khul hanjin khraba Bisnupur district ki manungsanba Laimram waroi singi khunja singi wairiba phibam ngasi kokomi amasum IDP singi apunba committee singa loinana hakthengna yengsinba satkiba khongchat amaga mari leinana khuraijam athobana wapum asi phungdokibani khongchat adugi manungsana tim maduna waroi singi local leader singa loinana
ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯑꯃꯥ ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯐꯤꯕꯝ ꯆꯪꯗꯨꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯁꯥꯒꯤ ꯈꯨꯜꯗ ꯍꯟꯖꯤꯟꯈ꯭ꯔꯕ ꯋꯥꯔꯣꯏꯁꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯀꯔꯝꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯄꯀꯥꯒꯤ ꯑꯃꯠꯇ ꯅꯠꯇꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯟꯅ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅꯃꯛ ꯂꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯍꯟꯅ ꯌꯦꯡꯕꯤꯅ ꯂꯩꯇꯕꯅ ꯅꯣꯡꯈꯥꯡ ꯆꯥꯏꯔꯒ ꯂꯩꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯌꯨꯝꯁꯤꯡ ꯑꯗꯨ ꯍꯟꯅ ꯌꯦꯡꯕꯤꯗꯨꯅ ꯄꯠꯊꯔꯒ ꯇꯨꯔꯒ ꯂꯩꯕ ꯑꯃꯗꯤ ꯐꯛꯂꯥꯡ ꯅꯤꯡꯈꯥꯏꯔꯒ ꯂꯩꯕ ꯀꯌꯥ ꯌꯥꯎꯔꯤ꯫ IDPꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯅꯧꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯈꯥꯡ ꯆꯥꯏꯔꯕ ꯌꯨꯝ ꯀꯌꯥ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯖꯤꯟꯗꯨꯅ ꯂꯩꯕ ꯌꯥꯗꯕꯒꯤ ꯖꯤꯡꯒꯅ ꯄꯥꯈꯟ ꯈꯜꯂꯒ ꯂꯩꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ IDPꯁꯤꯡꯕꯨ ꯃꯌꯨꯝ ꯃꯀꯩꯗ ꯍꯥꯟꯅꯒꯨꯝꯅ ꯍꯣꯡꯖꯤꯟꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯁꯦꯝꯈꯤꯕ ꯔꯤꯁꯦꯇꯜꯃꯦꯟꯠ ꯑꯦꯟड ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯃꯁꯨꯡ ꯀꯟꯚꯦꯅꯔꯅ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯗꯕ ꯌꯥꯔꯣꯏ꯫ ꯂꯩꯃꯔꯥꯝ ꯋꯥꯔꯣꯏꯁꯤꯡ ꯌꯨꯝ 34, 79 ꯈꯨꯟꯗꯥꯔꯤ꯫ ꯌꯨꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯅꯣꯡꯈꯥꯏ ꯆꯥꯏꯗꯨꯅ ꯀꯦꯝꯕ ꯀꯌꯥꯁꯨ ꯌꯥꯎꯔꯕꯅꯤꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯝꯁꯤꯡ ꯑꯁꯤ ꯅꯧꯅ ꯁꯥꯅꯕꯒꯤ ꯆꯞ ꯃꯥꯟꯅꯕ ꯁꯦꯟꯐꯝ ꯑꯃꯗ ꯂꯦꯞꯊꯣꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯀꯃꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯤꯜꯗ ꯂꯥꯛꯇꯨꯅ ꯁꯔꯚꯦ ꯇꯧꯗꯨꯅ ꯑꯃꯗꯤ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯃꯥ ꯑꯇꯥ ꯊꯣꯛꯅꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯅꯧꯅ ꯁꯥꯅꯕꯒꯤ ꯁꯦꯟꯐꯝ ꯂꯦꯞꯀꯗꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯟꯅ ꯂꯟꯖꯦꯟꯅꯗꯨꯅ ꯂꯥꯛꯄꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯂꯣꯏꯅ ꯇꯠꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯄꯤꯕ ꯌꯥꯎꯅ ꯃꯆꯥ ꯃꯁꯨꯒꯤ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤꯗꯃꯛ ꯆꯞ ꯆꯥꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯍꯥꯏꯔꯤꯕ ꯄꯣꯂꯤꯁꯤ ꯑꯗꯨ ꯁꯦꯝꯕꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯈꯛꯇꯅꯁꯨ ꯌꯥꯔꯣꯏ꯫ IDPꯁꯤꯡꯒꯤ ꯀꯃꯤꯇꯤꯁꯤꯡ ꯌꯥꯎꯔꯒ ꯄꯨꯟꯅ ꯁꯦꯝꯃꯤꯟꯅꯕ ꯆꯪꯏ꯫ CSOꯁꯤꯡꯁꯨ ꯃꯗꯨꯗ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯂꯣꯏꯅꯅ ꯉꯁꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯐꯪꯂꯛꯈꯤꯕ ꯐꯥꯏꯟꯗꯤꯡꯁꯤꯡꯒꯤ ꯐꯪꯂꯛꯄ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯁꯔꯀꯥꯔꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯁꯕꯃꯤꯠ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯅ ꯐꯪꯐꯝ ꯊꯣꯛꯄ ꯆꯦꯡ ꯐꯪꯗꯕꯒꯤ ꯊꯤꯒꯠꯅꯕ ꯈꯟꯈ꯭ꯔꯤ꯫ MFSA ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯒꯔꯤꯕ ꯀꯜꯌꯥꯟ ꯑꯟꯅ ꯌꯣꯖꯅꯥ PMJKAYꯒꯤ ꯃꯈꯥꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯐꯪꯐꯝ ꯊꯣꯛꯄ ꯆꯦꯡ ꯆꯥꯗ ꯆꯥꯝꯃ ꯂꯧꯊꯣꯛꯈ꯭ꯔꯕꯁꯨ ꯐꯪꯐꯝ ꯊꯣꯛꯄ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯌꯦꯟꯊꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯌꯦꯡꯁꯤꯟꯅꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯀꯁꯇꯃꯔꯁ ꯑꯦꯐꯤꯌꯔꯁ ꯐꯨꯗ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ DCꯗ ꯑꯏꯕ ꯆꯤꯔꯣꯜ ꯊꯥꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯔ CAFNPD K ꯕꯣꯅꯣꯅ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ DCꯗ ꯑꯏꯕ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯐꯤꯌꯔ ꯄ꯭ꯔꯥꯏꯁ ꯁꯣꯞ ꯀꯌꯥꯅ NFSAꯒꯤ ꯃꯈꯥꯗ ꯃꯔꯤ ꯂꯩꯅꯕ ꯃꯐꯝꯁꯤꯡꯒꯤ ꯆꯦꯡ ꯆꯥꯗ ꯆꯥꯝꯃ ꯁꯤꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯆꯦꯗ ꯎꯠꯂꯕꯁꯨ ꯕꯦꯅꯤꯐꯤꯁꯔꯤ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯥꯡ ꯐꯪꯗ꯭ꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯃ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯗ ꯐꯪꯍꯟꯗꯨꯅ ꯁꯤꯡꯊꯣꯛꯈ꯭ꯔꯤꯕ ꯆꯦꯡ ꯃꯁꯤꯡ ꯑꯃꯗꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡꯗ ꯐꯪꯍꯟꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯊꯧ ꯇꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕꯒꯤ ꯋꯥꯐꯝ ꯄꯜꯂꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯗꯨꯅ ꯃꯊꯛ ꯊꯣꯡꯕ ꯑꯣꯊꯣꯔꯤꯇꯤꯗ ꯌꯧꯍꯟꯅꯅꯕ ꯍꯥꯏꯔꯤ꯫ ꯀꯥꯡꯄꯣꯛꯄꯤꯗ ꯂꯝ ꯑꯦꯀꯔ 63ꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯍꯟꯊꯈ꯭ꯔꯦ꯫ ꯂꯣ ꯊꯨꯒꯥꯏꯔꯒ ꯃꯐꯝ ꯀꯌꯥꯗ ꯄꯣꯄꯤ ꯄꯥꯝꯕꯤ ꯄꯥꯛꯇꯛꯅꯅ ꯊꯥꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯈꯥ ꯇꯥꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯁꯤꯡꯅ ꯂꯦꯞꯇꯨꯅ ꯄꯣꯄꯤ ꯄꯥꯛꯇꯛꯅꯅ ꯊꯥꯔꯝꯕ ꯃꯐꯝ ꯀꯌꯥꯗ ꯃꯥꯡꯍꯟꯕ ꯃꯈꯥ ꯆꯠꯊꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯍꯧꯈꯤꯕ ꯇꯥꯡ 5 ꯑꯃꯗꯤ 6ꯗ ꯆꯠꯊꯔꯛꯈꯤꯕ ꯑꯦꯟꯇꯤ-ꯅꯥꯔꯀꯣꯇꯤꯛꯁ ꯑꯣꯄꯔꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯨꯈꯥꯏ ꯑꯁꯪ, ꯂꯥꯂꯣꯏ, ꯋꯥꯀꯣꯠꯐꯥꯏ, ꯆꯦꯜꯖꯪ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯅꯥꯛ ꯅꯛꯄ ꯑꯀꯣꯏꯕ ꯃꯐꯝ ꯀꯌꯥꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯄꯨꯟꯅ ꯂꯝ ꯑꯦꯀꯔ 63 ꯂꯣꯅ ꯌꯥꯗꯦ ꯍꯥꯏꯔꯕꯁꯨ ꯃꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯌꯥꯝꯂꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯍꯟꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯒ ꯂꯣꯏꯅꯅ ꯅꯥꯔꯀꯣꯇꯤꯛ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄꯥꯔꯁꯣꯅꯦꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯅꯤꯌꯝ ꯂꯥꯟꯅ ꯁꯥꯖꯤꯜꯂꯝꯕꯅꯤ ꯍꯥꯏꯕ ꯈꯥꯡꯄꯣꯛꯁꯪ 39 ꯃꯥꯡꯍꯟ ꯇꯥꯛꯍꯟꯈꯤ꯫ ꯂꯣꯏꯅꯅ ꯍꯥꯔ ꯕꯦꯒ 94, ꯍꯥꯔꯕꯤꯁꯥꯏꯠ ꯕꯣꯇꯜ 93, ꯊꯨꯝꯒꯤ ꯕꯦꯒ 13 ꯁ꯭ꯄ꯭ꯔꯦ ꯀꯌꯥ, ꯄꯥꯏꯞ ꯑꯇꯣꯞꯄ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯁꯨ ꯐꯪꯕ ꯉꯝꯈꯤ꯫ ꯄꯣꯄꯤ ꯄꯥꯝꯕꯤꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯒꯤꯗꯃꯛ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯃꯗꯤ ꯂꯩꯉꯥꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟꯗꯤꯌꯥꯗꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ 8 ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯩꯕꯥꯛ ꯑꯁꯤ ꯁꯥꯐꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯀꯣꯔꯅꯦꯜ ꯑꯕꯗꯨꯜ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯁꯦꯈ ꯍꯁꯤꯅꯥꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯃ ꯐꯨꯛꯈ꯭ꯔꯕ ꯃꯇꯨꯡ ꯆꯔꯥꯡꯅꯕ ꯂꯣꯏꯗ꯭ꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯂꯤꯃꯦꯟꯠ ꯀꯌꯥꯅ ꯐꯣꯡꯅ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯇꯣꯈꯥꯏꯅꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯤ꯫
India awang nungpuk state taret tungan tahanabigi wapam phongdokhibaga loinana state taret asina maning makha tamba leba ama oidriba phaoba Bangladesh leba asi saphaningai oidi haina Bangladesh leba ki hanagi army officer Colonel Abdul Haq na phongdokhi Bangladesh Army ki hanagi army officer amasu oirambada natana Bangladesh Nationalist Party ki lusingo amasu oiriba Colonel Abdul Haq ki wapamasi paksana sandorakpaga loinana Bangladesh da anti-India oiba political amadi military ki matanda aruba wapam amasu oirakhi Bangladesh da pangthokpa nahasingi thauramamada Colonel Abdul Haq na leba adugi nahasingbu India ki mayokta insiladuna military ki training saruk yaba mathau daiki mana makatana India bu moral siraduna haikibada India na Bangladesh leba ki stango hilda miyengsang di haina moral siri asigumbu wapam asina maram oiraga charangnariba Bangladesh ti anti-India oiba wapam kyamagi matangda amalakli Colonel Abdul Haq asi Jamaat-e-Islam gi wakhalonga loinana kumja English nganiga kungo homdoire thabaktagi potharaba matung Khaleda Zia gi Bangladesh Nationalist Party BNP da join tokibani hairiba Jamaat amasum BNP ani asi anti-India oibigi damak miyamna hangnaduna laklibani Colonel asina phungdokhibu wapam asigi mamangda Bangladesh leba ki hauju oiribi interim government gi lusingba Muhammad Yunus na India gi awanapu state singasi landlocked region ni hairaduna hairibi state singasi supnagi Siliguri corridor na India gi atai lebak singa samna hanbani haina phongdokhibani Loisilakpoina tendakpa pawna Manipur State Transport Bus lamdamasigi kachin kuya yona selanana bo honari additional chief secretary Manipur State Transport ki driver amasung conductor singi numit humni goeba refresher course hawdokre misa miyam gi satok sin tawbru khudong sanana ba Manipur State Transport Bus lamdamasigi kachin kuya tuna selanana bo honari haina additional chief secretary transport TCI Anurag Baspai na phongdokre ngasi Imphal East ki top dusara dalaiba Institute of Driver Training and Research Center Manipur pangthokpa training hawdokpagi thoramada additional chief secretary Anurag Baspai transport department ki director Kumanthem Daina deputy director Samam Huidrom na maru eba mitung lensu oina saruk yakiena pausda makatana phongdorakli tantana sum na miyam na thamjagi amasu makata banaw update miyam punangai minasi